Hello, good morning ma'am. I hingonda komtere ini ngasidi recipe uttabida aigi hingonda kari thaba horagi namate musarake rose sing satpa hore aigi rose water semba kasem yawani ma'am. Ado rose sinane kalenda trim tawada mane indam thada saleba. Ado aprajita sisu sale sisu trim tawag yam niyana satpa aprajita ne. Ado kasisu rose angoba done ayamana sigre. Aprajita ma ado pilotu hawe aigi. Side amada sina kai maming kauno khangde sida dum phadi phajabane aduga sina igi muktrubi jaina ne dum trim tawbane to hetane masa se phagalakpa haitare to yam sabasu oide dana hang morong metpa iromba de tharoi hera dam sabana tamnina pasan saure do saure di urum lange ado ai kakti kakpirani Sinaiki umoro loi sigare singba tangare ma'am sidadi ayuk sida sodom indam thagi mong ingdri adune yong in thariba kobi nungbi adegi pot khras yam dry oidra do lebak si yam phattabane si awathabi angang bi dune ama maru loke dawne si morok si yam hawne sira ba khangdi genomdi ipat pathare ba ko sabaira khangde si yumde proper hawai mine phanamdi saure pan gadra khangde ba Sasiyong Sinaina nahan yang wang bab yang payaba koi morok to hai klo sada hapato doidune sisina koi ki mayang ton di dum hauri si soini trim tawi badagi nem tak na phas yam phaba laini si best hamen bar masika so pambi ani hauri variety haidare ayamana si badane moi sitaise Sina purple color do thaina white joram bane do sigre sina ka chawbi do do mi yam dami ani hunna de da kone mem ai support thabadi sudri yam thara ki dori ing base si ka wat lei khare ayu ki lai khoram da mem si yam kana lei ni ko mem thak pa ya bani as online da yengo yam tang na dry yon bani juba ko sumje Kanaba decision kanaba laine si sada bare je samda yam phaba diabetes ba yamna de e bok chu khasu thai ba ko me yamna si de sabada masi ingba pamba pot ne ba en khan bada sine morok ne adagi si sine ne loklei aseng bado ko ye ango balai sat bado adoi dune kya sabi dre haida ai hanak iru ba ya sada ba haida soibung amtang lon ge daw aigi soibung ani sabjaba tem hawe ko si tem hawre mon kuiselam sina singkhang ko ye khamen de khidang khabi do sina kwamana som phare phanam de pare do sina ne yam chaw kwamana di nate aigi hangam sina khidang urum wai da thabane me sona kan je phaidom ani thabane sona kan je yang yelo changi si sina ka phai amana nong nangi bai tare adugane Kasu saukhale aduna ingasi chara me hega ahan boina samthong sage tawne hawde hawni yone ado ko yam inga de men hawi dana thot pase adai sinene phatigo ne me phatigo ado sine yo masa se phatri se nong nangi ba ado ne aigi silo sogi gi ma pan sai hektri he ani ado ga aigi sa lo laga thai kang halle adagi Satni su seme aigi tane video de yaw ni me yam kana bane si su full vitamin C ne mane online de ne ko gram chama da ne 200 ka pi bani online thok pare si ai phak pai ni me phak pai che ai pham phom ko tha ba de ba do lai ga sa le nusa so ba sa ayuk sida akoi jersey ka amta litti tumba da kitang phaichu kitang koi kambal ma tang sup pe ayuk kitang ga ingena tai mitam ingde sisina ne akhoigi haibi mana ne aina trim tok thok pi bane ma se kalen da phai haibi mana se masi sam phaza lai ne aslai ayuk ta lai se phasa sabna hi ga kat pasam nungai bane ko lai khoram bagi se sina chumna ki ta khelei dune yendem si mapung ko dinge khara tha bane
Sisu phakpai sisune hojik kakpa matam yaureba mase lei saleise ai nakupi sone pura hanak nongna hatana sibidoraba khangde aina kana yoknaba honareba ko nahana mu khara compost khara happy bane amuk santhi khara happy ge tawne tuning kokti pungchong sungi ma'am sita sina nahan aina ngam saga thongba yende mamubado I yam hapane ma'am adugane masi champut cham hawbane adugane aigi jahaji amakak pale hanati lafoi yam bandi reino hangdi kaigumba kanda lafoi lafangja manga truko panjanba yaba sisina ne nomangkha di ma'am hojikti haikusu laidana ko sura saba dagi kale khoi season change tawbagi si matang ja thakpa dagi kanghong ngoba yam phai sisina April Fool dune napi ju khara leiri aise sisu sada bara ngobase moisidi yam kanaba poni to sa leibane samgi daina sembada hapdo me sina kari pata se kanabani skin da samda hakchangda aduna kari pata se hainaradine adum hap always hapio sok toba kangau chaba ai hangam khara heage mayam aduga han boina samthong chajarage mayam de kuiramani saba hingkon koiba pamba midi nungairamgani aidi nungai yamna hingkon koiba yam pame kana hingkon koiba pame mayam hingkon koiba kana bamna mayam jang lehautabada kitang doisu chaba phangi ade maroi subani aidi singju chaba phangi aduga isana koijabani hidakti chaidredana ko adugi yamna kanabati phangi aisu thado yang wale ai tilhau thagini adagi Friends bin thagini pojai lei chatrieba pasana pojai thagini lei khara ngasi aduga sida hapchalani aduga kangsoi thongdo chathoni aduga ai mathang recipe mu ucharaki mayam yengbibagi thagatjari thank you bye